India na NINGKHA TAMBA LEIBAK ama OIRAKNABA HOTNABA KHAKTA NATTANA NINGKHA TAMLABA MATUNGDA ANOUBA India ama SHAGATNABA HOTNABADA ACHOUBA THOUDANG LOURAMBA LEIBAK ASIGI AHANBA Prime Minister PANDIT Jawaharlal Nehru na Manglamba MANGLAN KHUDINGMAK Thabak Onthoknaba Eikhoi KHUDINGMAK na Thoudang Louminnasi HAINA MANIPUR gi HANNAGI Chief Minister OKRAM IBOBI na PHONGDORAKLI Manipur Pradesh Congress Committee MPCC ni sinduna ngasi Imphal Congress Bhavan da pangthokiba Pandit Jawaharlal Nehru laikidabagi humpu suba ningsing numit ki thoramda wafam asi phongdokladuna mahakna hai British ki loilam lengaktagi leibak asibu maning makha tamhanaba hotnakiba khwaidagi maru oiba freedom fighters singi manungda Pandit Jawaharlal Nehru somani khongjang aduda maha kayarak hana jail da leiduna awaba kaya khangki leibak asina maning makha tamlaba matungda pamdaba thodok kaya thokpadagi leibak asi leita lairana thanki adubu Pandit Jawaharlal Nehru na madudagi leibak asi hogat handuna ANOUBA India ama sembada achouba Thoudang lauki Thoudang asigidamak mahaku malem pumbana architect of modern India hairaga su khangnaribani mahakna LOURAMBA Thoudang sing adubu nungsiba oina ngapigani ningsing boina ngasi lekidraba luchingba sigi mafamda haiga lekat tamduna ikai khumdabu utpani haina su mahakna makhata ki Imphal gi Congress Bhavan da leiba Pandit Jawaharlal Nehru gi mitamda haiga lekat tambana maroi ba saktam moikiba thormaduda MPCC gi President K Megazandra Congress ki MLA amadi party ki luchingba kaya su sarukaki Umpurak Shuba Hivatare, Ekidabagi that advisory function asi MPCC na Sinbiduna Magi Mutira Koi Amjaba a Laikra Kachadana a women Kangba Utsaba Aduga Maki Mafanda Koi Noluksaba Loinana Koi Nasi function asi Pangtok Sabani